ꯑꯉꯥꯡꯁꯤꯗꯤ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯗꯕꯅꯤꯀꯣ Morning guys, welcome back to my channel. मैं मुंबई भी न खली मसी जब कोई नित्य में तो गाड़ी साम करता हूँ और तो मैं इसे मसाई देखी लागते हैं रे वो कौन हमारा को देखी लाम रे तो ना मैं इसे लागते हैं कि ऐसी के चाम बदी यारो जो ये के लोग बहुत पंप तो लोग चाम जब बदी सुना ये यारो भाई गए तो मक्कू तो पता नहीं हम चीन मोल है वो को इतने नहीं लागते वो आपको कुछ मनी ना आई होने ना कि मैं थमक सलम गनी मोई पुंग बाव मा थमक सकने हेदि अदु एगदि मई बुला गदि एने क्वागते चलगा क्वागते बाबागी वाटर पंप दो ए वाटर पंप ये गाई चावनो पंप दो मदु लौरु गदबने बको मदु लौरगा पुंग बाव मुतुंगा कोइनि तोना मोई थमक सलम बने बोजे पुंग बाव साइदा हलकनि हमने मा दुगा चाम गदबा अदु चामबल वरगा मो इंगांग ना मोई दे मुक चसा गदबा कोन तो मई जे नो मैं लागते कम तक उठी कोई थोंग मिगा अरे ने दुम चासल लगा अदन हजि पुंग 13 खरा हेले मई जुला याम फरे दिन हाइदेगी चिंता तोरगो लेरमबने को मई लागत्रगदीना असि गाड़ी चामदि खरिङाइदा चामौद्रगदि बको हेक्ता तंजंगिदुनेबको अदुगो मु हयिंदु मु खोंदों मु मैम सकदब लेते अदुनि चक्सारिये कोई ती थोंगेबा अदुगो मा लेगा कोई नितोन फोन तोरके हानी एक्सक्यूज मी तागे खराबो अदुना अस हगदी खनिगे मुगा अंगी ए मादिया सेंगा लोरो उदी यावक्रो नो कमाय तो गेन होरेन बाना गाय चामोरा होरेन लागो ने लौरगे मदुन फनिये वानिये खंगबा आव खबर मादी माजुनी केनो जी चलदि मैम नुनु मु वागनी केनो कोनि तोइदा आइदी गाड़ी चामदा पुंग अनि मु कै मु चंगिने अजी याव बिरदि गरि जाम ए वानी ते हो जी दुन मैं कोन मु लोग लाके बाबा जी लागा बा इरुगो लुगिनी केदरोगा ले मोबाइल खाना हारे मनी दुन हरे निदां चचाबा गाय चाम को चा दुनको ए थाजया बुद्धि जानो पदा 그래봐. मोबाइल खाना दोनेबा 우티도 하더라며. 하더니 뭐 이것이 방탁이 우티 오람 싹기 우티 오일래면서 싹기 우티 그러봐. 싹딱 방탁 그래 하빠. 두부 하오에. 그래서 뿡하니 다들에 아마민 이풍 아무고 그니 돈 떨어오매. 해용 하. 위터루래. 어디나 스선 코트는 부르가 ꯆꯠꯈꯤꯒꯦ ꯃꯣꯏꯗ ꯂꯩꯔꯝꯗꯕ ꯇꯥꯔꯒꯁꯨ ꯑꯗꯨꯅ ꯆꯠꯂꯒ ꯀ꯭ꯋꯥꯀꯩꯊꯦꯜꯗꯒꯤ ꯆꯧꯃꯤꯟ ꯈꯣꯠꯂꯨꯈꯤꯒꯦꯀꯣ ꯑꯩꯅ ꯑꯩꯒꯤ ꯐꯤ ꯂꯧꯖꯔꯦ ꯍꯥꯎ ꯀꯔꯤ ꯑꯗꯨꯅ ꯒꯥꯔꯤ ꯆꯥꯝꯕꯁꯦ ꯈꯔ ꯊꯦꯡꯅ ꯆꯠꯄ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯆꯠꯇꯕ ꯑꯃ ꯇꯥꯔꯦꯕꯀꯣ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏ ꯕꯥꯁꯦ ꯃꯥ ꯂꯣꯋꯔ ꯑꯦꯕꯗꯣꯃꯤꯟꯁꯦ ꯉꯁꯥꯏ ꯈꯔ ꯂꯦꯡꯉꯦꯅꯦ ꯍꯥꯏꯕ ꯍꯧꯖꯤꯛꯁꯨ ꯈꯔ ꯂꯦꯡꯉꯦ ꯍꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯊꯣꯛꯁꯤꯅꯀꯣ ꯈꯪꯅꯔꯤꯕꯀꯣ ꯃꯣꯏꯒꯤ ꯕꯕꯤꯅꯥꯒꯤ ꯔꯤꯝꯁꯇꯗꯤ ꯄꯨꯡ 1:30ꯗ ꯂꯣꯏꯈ꯭ꯔꯦ ꯍꯥꯏ ꯑꯗꯨ ꯑꯩꯅ ꯀꯩꯅꯣꯗ ꯐꯣꯟ ꯇꯧꯕ ꯀꯥꯟꯗ ꯄꯣꯔꯣꯝꯄꯥꯠꯀꯤ ꯐꯣꯟ ꯇꯧꯕ ꯀꯥꯟꯗꯗꯤ ꯃꯣꯏ ꯍꯧꯖꯤꯛ ꯄꯨꯡ 2 ꯇꯥꯔꯦ 2:30 ꯁ꯭ꯋꯥꯏꯗ ꯗꯣꯛꯇꯔ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨ ꯃꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯒꯗꯤ ꯈꯪꯉꯔꯣꯏꯅ ꯍꯥꯏꯕꯀꯣ ꯑꯗꯨꯅ ꯃꯗꯨꯃꯛꯅ ꯌꯥꯔꯛꯀꯅꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯠꯇꯦꯕ ꯍꯌꯦꯡꯕꯨꯗꯤ ꯕꯕꯤꯅꯥꯗ ꯆꯠꯂꯒꯕꯨꯗꯤ ꯌꯥꯒꯗꯕ ꯑꯗꯨꯅ ꯍꯌꯦꯡꯁꯦ ꯉꯥꯏꯗꯕꯤꯗ ꯉꯁꯤꯁꯦ कदाई तौसीगेना हाइदि बबिनानि खरदि नुंगाइबा हाइतारेको अदुन अतोपा क्या हाइदि अतोपा खरा हंगनरिबा मदु हंगनरगदि मदु दुम चखिकनेबको साइदोतदि नते साइदोतदि एपेंडिक्स ओइनेबा एपेंडिक्स हाइदि भूमिलिंग टेंशन ले होइने अदु एपेंडिक्स हौरकगदि लैथेदना एपेंडिक्स अदु कमाय तौजाबनो बबिनाजु फोन दि तौरकनेबो अदु हयिंग ओइना ngaइजे हाइब्रा बबिना ngasi लौथोनि आ मखागिदने ꯑꯗꯨ ꯅꯪꯗꯤ ꯅꯨꯡꯒꯨꯝꯕ ꯃꯥꯜꯂꯦ
ꯑꯩꯒꯤꯁꯨ ꯊꯤꯜꯂꯤꯗꯨꯗꯤ ꯑꯗꯨꯗꯣ ꯑꯩꯁꯨ ꯊꯤꯜꯂꯤꯕꯁꯦ ꯅꯗꯥꯏ ꯂꯥꯛꯑꯗꯤ ꯌꯨꯅꯤꯌꯟ ꯕꯤꯗ ꯂꯥꯛꯑꯅꯦꯕ ꯑꯗꯨꯗꯤ แต่สมัยนั้นโว้เลย ꯅꯨꯡ ꯑꯣꯏꯔꯝꯗꯅꯕ ꯁ꯭ꯇꯣꯟ ꯅꯠꯇ꯭ꯔꯒ ꯔꯣꯛ ꯑꯣꯏꯔꯝꯗꯅ ꯍꯥꯟꯅ ꯀꯩꯅꯣ ꯂꯩꯈꯤꯕꯅꯦꯕ ꯕꯦꯅꯥꯏꯟ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯗꯣꯛꯇ ꯁꯤꯌꯥ ꯂꯩꯈꯤꯕꯅꯦꯕ ꯑꯗꯨꯗꯤ ꯐꯔꯦꯅꯦ ꯍꯣꯏꯅꯦ ꯅꯨꯡ ꯑꯃ ꯂꯩꯕ ꯑꯣꯏꯔꯣ ꯑꯃ ꯂꯩꯕꯕꯨ ꯑꯣꯏꯔꯣ ꯌꯦꯡꯊꯣꯛꯀꯥꯟꯗꯗꯤ ꯈꯪꯒꯅꯤ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯑꯗꯨꯅꯤ ꯍꯌꯦꯡꯗ ꯌꯥꯔꯔꯣꯏ ꯕꯕꯤꯅꯥ ꯕꯕꯤꯅꯥꯗꯣ ꯄꯣꯔꯣꯝꯄꯥꯠꯀꯤꯗꯣ ꯃꯣꯏꯒꯤ ꯗꯣꯛꯇꯔ ꯂꯥꯛꯀꯗꯕꯗꯤ ꯂꯩ ꯍꯥꯏꯕ ꯑꯗꯨꯗ ꯑꯝꯇꯪ ꯍꯪꯈꯤꯒꯦ ꯍꯥꯏꯕ ꯍꯪꯕꯤꯔꯣꯗꯤ ꯍꯥꯏꯈꯤꯕꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯒꯗꯤ ꯌꯥꯏꯗꯅ ꯅꯠꯇꯦ ꯌꯦꯡꯈꯤꯒꯦ ꯀꯩꯗꯧꯔꯒꯦ ꯉꯥꯏꯍꯥꯛ ꯄꯨꯡꯈꯥꯏꯃꯨꯛ ꯑꯗꯨ ꯈꯔꯕꯨ ꯔꯤꯂꯦꯛꯁꯦꯁꯟ ꯐꯪꯉꯕꯔꯕ ꯀꯩꯅꯣ ꯁꯤꯅ ꯌꯥꯝ ꯍꯦꯛꯇ ꯇꯧꯅ ꯂꯩꯕꯗꯤ ꯅꯠꯇꯦꯗ ꯁꯨꯝ ꯀꯩꯅꯣ ꯑꯩꯈꯣꯏ ꯄꯦꯡꯈ꯭ꯔꯁꯦ ꯍꯥꯏꯗꯤ ꯍꯦꯟꯖꯜꯂꯛꯈꯤꯕ ꯑꯃ ꯂꯥꯛꯀꯗ꯭ꯔꯥ ꯍꯦꯟꯖꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯈꯤꯇꯪ ꯑꯩꯅ ꯀꯌꯥ ꯂꯧꯖꯕꯅꯤꯗ ꯍꯣꯏꯅꯦ ꯃꯗꯥꯅꯤ ꯌꯦꯡꯁꯦ ꯍꯥꯏꯔꯒ ꯉꯥꯏꯍꯥꯛ ꯂꯩꯔꯁꯨ ꯌꯥꯏꯅꯦ ꯃꯉꯣꯟꯗꯗꯤ ꯃꯊꯟꯇ ꯆꯥ ꯂꯩꯔꯝꯃꯤꯁꯤꯅꯤ ꯑꯗꯨꯅꯤ ꯏꯁꯥꯗ ꯅꯠꯇꯦ ꯑꯩꯅꯕꯨꯗꯤꯅꯦ ꯉꯁꯥꯏꯗꯒꯤ ꯔꯤꯂꯦꯛꯁꯦꯁꯟ ꯈꯔ ꯐꯪꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯑꯩꯗꯤ ꯅꯨꯡꯒꯤ ꯁꯣꯏꯗꯅꯒꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤꯀꯣ ꯑꯗꯨꯅ ꯑꯩ ꯍꯥꯏꯒꯠꯂꯛꯑꯦ ꯑꯩꯈꯣই ꯕꯥꯅꯁꯨ ꯍꯌꯦꯡ ꯑꯣꯏꯅ ꯌꯦꯡꯐꯝꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅꯕꯀꯣ ꯍꯌꯦꯡ ꯑꯣꯏꯅ ꯌꯦꯡꯉꯁꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯦ ꯑꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯕꯕꯤꯅꯥ ꯗꯥꯏꯒꯅꯣꯁꯇꯤꯛꯇ ꯆꯠꯂꯒ ꯑꯣꯏꯅ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯍꯣꯜ ꯑꯦꯕꯗꯣꯃꯦꯟ ꯑꯃ ꯂꯧꯊꯣꯛꯑꯒꯗꯤ ꯈꯪꯒꯅꯦꯕꯀꯣ ꯒꯥꯔꯤ ꯆꯥꯝꯕꯩ ꯄꯝꯗꯨ ꯑꯝꯇ ꯂꯧꯒꯦ ꯀꯥꯏ ꯂꯩꯒꯦ ꯑꯁꯤ ꯂꯩꯔꯝꯒꯗ꯭ꯔꯣ ꯑꯣ ꯁꯤ ꯂꯩ ꯑꯣ ꯁꯤ ꯂꯩ ꯕꯥ ꯑꯩꯈꯣꯏ ꯅꯤꯇ꯭ꯔꯃꯤꯇ ꯌꯧꯔꯦ ꯂꯤꯐꯤꯝꯗꯤ ꯁ꯭ꯀꯨꯜ ꯗꯤꯂꯥꯁꯀꯤ ꯁ꯭ꯀꯨꯜ ꯑꯩꯈꯣꯏꯗꯤꯁꯨ ꯑꯃꯨꯛ ꯂꯣꯋꯔ ꯑꯦꯕꯗꯣꯃꯦꯟꯁꯦ ꯈꯔ ꯂꯦꯡꯉꯦꯅ ꯉꯁꯥꯏ ꯈꯔ ꯇꯧꯕ ꯑꯗꯨꯒꯤ ꯑꯃꯨꯛ ꯑꯩꯗꯤ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯁꯦ ꯈꯣꯠꯁꯦꯅ ꯑꯃꯨꯛ ꯇꯧꯅꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯇ ꯌꯥꯗ꯭ꯔꯦꯕ ꯕꯕꯤꯅꯥꯁꯨ ꯃꯇꯝ ꯂꯣꯏꯈ꯭ꯔꯦꯅ ꯑꯗꯨꯅ ꯅꯨꯡꯒꯨꯝꯕ ꯃꯥꯟꯕ ꯑꯗꯨ ꯍꯌꯦꯡ ꯑꯣꯏꯅ ꯇꯧꯔꯁꯦꯅ ꯍꯥꯏꯅꯔꯕ ꯑꯗꯨꯒꯤꯅꯤ ꯑꯗꯨꯗ ꯑꯃꯨꯛ ꯁꯨꯝ ꯉꯥꯏꯁꯤꯟ ꯇꯧ ꯂꯩꯔꯕ ꯁ꯭ꯋꯥꯏꯗ ꯃꯅꯤꯡ ꯍꯟꯖꯤꯜꯂꯒ ꯆꯥꯝꯃꯒꯦꯅꯦ ꯑꯩꯒꯤ ꯑꯦꯛꯁꯇꯦꯟꯁꯟ ꯀꯣꯠꯇꯤ ꯄꯣꯔꯛꯑꯦꯕ ꯑꯩꯅ ꯅꯣꯏꯒꯤ ꯑꯦꯛꯁꯇꯦꯟꯁꯟ ꯀꯣꯠ ꯂꯩꯔꯝꯗ꯭ꯔꯁꯨꯅ ꯑꯗꯨꯗ ꯁꯤꯗꯒꯤ ꯂꯧ ꯌꯥꯅꯤ ꯅꯣꯏ ꯆꯥꯛꯈꯨꯝ ꯃꯌꯥꯗ ꯑꯃ ꯂꯩꯗꯦ ꯑꯣ ꯁꯤꯗꯁꯨ ꯌꯥꯗꯦ ꯑꯩꯗꯤ ꯌꯥꯝꯅ ꯁꯥꯡꯕꯗꯤ ꯑꯣꯏꯔꯣꯏꯌꯦ ꯐꯨꯠ 9-10 ꯑꯣꯏꯒꯗ꯭ꯔꯥ ꯁꯦ ꯏꯁꯤꯡ ꯂꯩꯖꯔꯨꯕ ꯁꯤ ꯃꯌꯥꯝꯁꯤ ꯅꯨꯡ ꯁꯤꯖꯤꯟꯅꯊꯣꯛꯑꯗꯣꯏꯅꯤ ꯑꯩꯈꯣꯏ ꯅꯥꯎꯁꯨ ꯂꯥꯛꯑꯦ ꯀꯣ ꯑꯗꯨꯅ ꯏꯁꯤꯡꯁꯤ ꯄꯤꯛ ꯊꯜꯍꯜꯂꯦ ꯑꯁꯤꯗ ꯃꯩ ꯊꯤꯟꯗꯨꯒꯤ ꯇꯧꯔꯤꯌꯦ ꯃꯩ ꯊꯤꯜꯂꯀꯥꯟꯗ ꯁꯤꯗ ꯌꯥꯔꯅꯦꯕ ꯑꯗꯨꯅ ꯊꯣꯏꯕꯤꯁꯨ ꯂꯥꯛꯑꯦ ꯑꯗꯨꯅ ꯍꯣꯔꯦꯟ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯣ ꯊꯥꯏꯌꯦ ꯃꯩ ꯊꯥꯏꯌꯦꯕ ꯁꯤꯗꯗꯤ ꯂꯥꯛꯇꯦ ꯁꯤꯗꯤ ꯈꯔ ꯃꯥꯜꯂꯦꯗꯅ ꯑꯁꯣꯝ ꯁꯥꯏꯠꯀꯤ ꯁꯝꯕꯨ ꯆꯥꯒꯗꯧ ꯋꯥꯠꯂꯤ ꯁꯝꯕꯨ ꯆꯥꯔꯒ ꯍꯦꯛ ꯏꯁꯤꯡꯅ ꯆꯥꯝꯊꯣꯛꯇꯕꯗꯨꯕꯀꯣ ꯃꯔꯥꯡ ꯇꯨꯔꯥꯡꯗꯨꯕꯀꯣ ꯍꯦꯛ ꯀꯪꯁꯤꯟꯕꯗꯤ ꯌꯥꯅꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯒꯥꯔꯤ ꯆꯥꯝꯕ ꯂꯣꯏꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁ꯭ꯋꯥꯏꯗꯅ ꯃꯣꯠ ꯂꯩꯔꯝꯃꯦ ꯃꯅꯨꯡꯒꯤ ꯕꯝꯄꯔꯒꯁꯦ ꯕꯝꯄꯔ ꯃꯅꯨꯡ ꯆꯀꯥ ꯃꯅꯨꯡꯁꯦꯕꯀꯣ ꯑꯗꯨꯅ ꯒꯥꯔꯤ ꯆꯥꯝꯕ ꯂꯣꯏꯔꯦ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯀꯪꯍꯜꯂꯒ ꯃꯅꯨꯡꯒꯤ ꯈꯔ ꯁꯦꯡꯗꯣꯛꯑꯒ ꯑꯩꯗꯤ ꯌꯨꯝ ꯍꯥꯏꯊꯈ꯭ꯔꯅꯦꯕ ꯅꯪꯗꯤ ꯍꯥꯏꯊꯔꯔꯣꯏ ꯍꯥꯏꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯀꯣꯟꯅ ꯑꯃꯨꯛ ꯏꯔꯨ ꯃꯥꯏꯊꯔꯒ ꯏꯆꯥꯅꯨꯄꯥꯒ ꯑꯗꯩ ꯑꯩ ꯅꯨꯄꯤꯒ ꯂꯥꯛꯑꯒꯦ ꯁꯤꯗ ꯑꯃꯨꯛ ꯑꯗꯨꯅ ꯍꯧꯖꯤꯛ ꯄꯨꯡ 3 ꯇꯥꯗ ꯃꯤꯅꯤꯠ 5 ꯈꯛ ꯉꯥꯏꯔꯦꯕꯀꯣ ꯁꯝꯁꯨ ꯑꯃꯨꯛ ꯀꯛꯊꯠꯂꯨꯔꯦ ꯏꯔꯨꯖꯕ ꯂꯣꯏꯗ ꯉꯥꯏꯔꯦ ꯑꯗꯨꯅ ꯁꯝꯁꯦ ꯈꯔ ꯇꯦꯝꯃꯟꯈ꯭ꯔꯦ ꯁ꯭ꯋꯥꯏꯁꯦꯀꯣ ꯑꯩ ꯁꯨꯃꯥꯏꯅ ꯈꯔ ꯀꯩꯅꯣ ꯇꯧꯅ ꯍꯥꯞꯄ ꯌꯥꯔꯣꯏꯗꯧꯔꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯥꯁꯨ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯦ ꯍꯌꯦꯡꯕꯨꯗꯤ ꯀꯝꯄꯜꯁꯔꯤ ꯆꯠꯂꯅꯤ ꯗꯦ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ ꯑꯩ ꯂꯦꯡ ꯈꯣꯠꯄꯗ ꯀꯩꯝ ꯅꯥꯗ꯭ꯔꯕ ꯀꯛ ꯈꯔ ꯊꯤꯜꯂꯦꯕ ꯍꯌꯦꯡ ꯑꯌꯨꯛ ꯆꯠꯊꯣꯛꯑꯁꯤꯅꯦ ꯗꯦ
Tết thì ngầm lối cho mi làm mà rồi. Ultrasound mi du bo. ไล่ให้ยังไม่ phải phải thế đi. เจอไปแล้วคุณมันตรงไหน ya đi. Tại nó tao rồi. Tại chắc là. Cô mà cái gì? Cô nào? Chim sao vậy mẹ? Dạ. Chim sao kìa? Ai xem nhầm, tìm mừng rồi biết không? Tin rồi. Vậy nè ba. Đó, sao gì đó? Come on, let's go. Ơi. Đi chăng rồi ba? Thôi nên gì? Có gì lùi làm mất nó làm con này. Nàng gì mấy cần gì cũng ra, mấy cái gì? Không apa? Nah, dia semua nak sah kan? Aduh na. Nang dia si alu ko ko ra, nang ko. Eh, dah sih nan putri na. Ha? Ngam jam pile na budi ko ko ni. Eh, pilih sempurna hau ni. Aku juga sahaja ya jadi. Si kita sah. Ha? Kau nak? Agi tu lah. Pore. Na ada nuih tapi tu malah jadi sipu koro. Kangi kita lagi nangi kena ingat tu wanita. Tu ni minang bo. Nang tu belai tu bi. Sak sabo je, koi chena ni bo hospital anda mo. Adum thamu pun. Umi dah ada ni satu dia. Smart चे मत नुआई तीसी नी ने. हाउ नी. कोने नी बाने हिंजांग मही खाया हापना तू ngalu nu. Sebi. Hitung kan. nang ngasi di saksa ba ya kadra. Kutu ya kadra ba. Kun na ma tingang kha chang chang gi ba nya ma. Ada no ji po. Te mi trang sakra. Saksa yang pandai hinjang po tri po. Hinjang po no phang po. La, hinjang po ba? Oh. Ah, jai salat tu ni. Sa ke ngai ji ni. Sa tu salat. Chú cái này thì sao? Gelas ko yung ni. Si gelas ko yung ni. Dasang irom mo cho ito. Sini lagi tak ada. Ngambil dia hau ni. Ôi nè, có anh chàng này sao? Adam lagi ni. Chị to một bài đã một đã. Ni pai tu ye, lui na. Chipiro la. Dia ko cigi lo biro. Cái nó rất Hau. Wai ko ke ama lagi ni no. Ryan. Ya, mình đây chị ra. Kasi makhong po kasi makhong. Aing bro sabra. Kamu tu. Good. May kira po yan. Alu ka po. Kolo. Sare. Kolo. Ama lagi no ni. Sab ho rahe. Tung ya To koi sab ho rahe. Matung dia. Mama, ho rahe sab hai. Ah, tu muda aku ni. Ho ya. Aku dah ni kau pun. Là nào vậy? Nyang jo ho ba. Nang yi yin ti ba khang da bo thoi ba. Ha. Nang yi yin ti ba khang di ra ba. Pak thar mai yin di. Cái đó cái nào sai thì ô. Ma mu ya do. Cái vậy này nào. Cái này thì nào. Kan dia no buang kamera na. Buang kamera ni na. Pai mo ya de kaman tu kamera. Ôi này cái gì mà? Ôi này chúng ta kêu Good. Xem đuôi tầm nè. Mà ba nào cô vào đồ rồi nè mà ba này nghĩ gì nữa. Kamu tu ba? Kamu tu ba? Kamu nak koi tu ba? Nanti. Os, macam ni ban nak koi tu ba? Nang di. Kok di bang? Ni mati kemana tu betul dia? Hang dia. Ni bapa na? Mama ada cibra? Sẽ là cái gì? Papa đó nè, mama đó nè, làm thiên thì nó chạy quá. Kenapa ciri ba? Nó thì à?
ꯑꯩꯅ ꯀꯅꯥ ꯊꯤꯗꯤ ꯆꯩꯕ ꯅꯣꯏ ꯃꯥꯅ ꯅꯣꯏ ꯕꯥ ꯊꯤꯗꯤ ꯆꯩꯔꯥ ꯑꯉꯥꯡꯁꯤꯗꯤ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯗꯕꯅꯤꯀꯣ ꯆꯨꯝꯗ꯭ꯔꯣ ꯊꯣꯏꯕꯤ ꯄꯄꯥꯅ ꯊꯤ ꯆꯩꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦ ꯑꯣ ꯃꯥꯅ ꯑꯩꯅ ꯗꯦꯕꯤꯟꯗ ꯍꯥꯏꯔꯤꯕ ꯗꯦꯕꯤꯟ ꯅꯪꯗꯤ ꯑꯗꯨ ꯍꯥꯏ ꯉꯝꯗꯦ ꯌꯦꯡꯉꯨ ꯏꯆꯟꯗꯤ ꯅꯃꯥꯅ ꯅꯄꯥꯗ ꯆꯩꯕꯗ ꯅꯪ ꯍꯥꯏ ꯉꯝꯕ꯭ꯔꯥ ꯑꯦ ꯆꯩꯗꯤ ꯑꯩꯈꯣꯏꯗꯤ ꯆꯩꯗꯤ ꯑꯁ ꯅꯪ ꯑꯃꯨꯛ ꯆꯠꯅꯕꯗ ꯕ꯭ꯂꯦꯃꯤꯡꯒ ꯇꯧꯁꯟꯗꯅ ꯆꯩꯗꯤ ꯑꯩꯅ ꯉꯥꯛꯇ ꯆꯩꯌꯨ ꯉꯥꯛꯇꯅꯤ ꯆꯠꯂꯨ ꯇꯧꯒꯅꯨ ꯆꯠꯂꯣ ꯉꯥꯈꯨꯝ ꯃꯣꯖꯥꯁꯤ ꯄꯨꯒ ꯃꯣꯖꯥꯁꯤ ꯑꯗꯨꯅ ꯃꯌꯥꯝ ꯊꯦꯝꯕ ꯇꯧꯔꯨ ꯆꯥꯛꯁꯨ ꯇꯣꯛꯑꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯤ ꯄꯥꯝꯕ ꯊꯣꯛꯑꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯅꯧꯕ ꯚꯤꯌꯨꯁ ꯑꯣꯏꯕꯤꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣꯀꯣ ꯅꯨꯡꯁꯤ ꯆꯥꯅꯕꯁꯨ ꯂꯩꯕꯤꯌꯣ ꯁꯣ ꯄ꯭ꯂꯤꯖ ꯕꯤ ꯁꯦꯐ ꯑꯦꯟड ꯕꯤ ꯍꯦꯜꯗꯤ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ